Myanmar crisis fivam yamna lusilakli. Indo Myanmar ki ngamkai border sing Lanjao ama oire lakadoriba matam asida fivam hena lusilakadori. Haukiba numinini humni asidagi hauduna ngasi fawbada lepa leitana India amasung Myanmar ga ngamkai oiriba Manipur ga mangamkai oiriba mafam sing asida kanglup kaya ki maikai khuthoknabagi oiba thodok sing lepa leitana adumak thorakli. Yengnaba kaya ama lanpiri athoba kaya amasu thawaina pontha pikre adubu lanfam asi loiba nairoidori hena kansilakadori. Nakalama Romdana Handakta Nauna Manipuri Governor or in appoint Rakiba, Ajay Kumar Balagi Yang Makada, Manipuri Security Gamari Lane Officer Kayamaki, Mafam Sindok Sinto Kre. Kudima Puano video Mada Amukana Taram Okchering, a Sigi video Sida, Hausi, India Gangam Kay Odiba Manipur Tangaduna Lady, but Manmari or Mafam Sing Asida, Nauna Lakliba Crisis Amasu, Masigi Manak Puna Lady, but Manipur Mafam Sing Asida Lakliba impacting a Sigi Matang Amuking Minasi. Haukiba January 26-27 dagi hauduna Manipur ga ngamkai oiduna yam naknaduna leiriba Myanmar gi Sagaing region Tamu township ki oiba mafam sing asi control tongnanabagi damakta khulai paiba group kaya amagi marakta yamna kanna khuthoknaduna miyoi kiyam asi ana yauna ngasi fawa aduma khuthoknaduna lakli Hauzik Manipur gi ngamkai oiriba Myanmar gi mafam sing asi da handak inauna yamna chawba lanfam ama thorakliba asi chawrangna mayam gi oina yengnaba amasung world gi oina chawrangna yengba mi yengdadi Hauzik Myanmar Haidi Balenga Asibu rule Toduna Ladiba, military Huntagi Oiba Lengaki Oina Ladiba Lanmi Asiga. Masana, democracy ki damak lanting naribani Haidiba National Unity Government ki mai kaidagi support Toduna Ladiba Makoki Lanmi, PDF Haidiba Kangbu, Amasung Makoki Puna Setpin Nariba Kangbu Sing Asigani. Ngarang Handaki Hauduna. In Manipur ga yumthang na duna leiriba Tamu township amasung masi yamanak nakpada leiriba maruoiba mafam singda kuthokna bagi oiba thoktok thorakliba asi matam kuine dagi rebel group singi maikei dagi military junta takthokna ba makoina dominate tawduna leiramri mafam sing asi lokshin bagi oina changsilakpa khongthang ama oina handak maikei asomlomda oina haurakibani hauzik rebel group sing amasung pro democracy ki damakta lan thengnaribani hairiba aduki matik yamlaba makhal makha kaya gi oiba lan mising asigi khwaidagi yamna chawba target asi Myanmar dagi Manipur fawdo phajin yariba Tamu hairiba mafam amasung Sagaing gi oiba mafam sing asidani hairiba mafam sing asi control townabagi damakta rebel group ni hairiba kangbu sing asigi maikei dagi changsilaktuna attack tawba haurakpadagi ngasi hauzik oiriba fibam asida Lanjao ama thorakibani Hauzik rebel group ni hairiba kangbusing amasung makogi punna chatpinariba kangbusing asigi maikeidagi oiba thadorakpa paw amagi matungina Tamu township ki oiba mafam amasung Sagaing region ki oiba mafam asida junta gi oiba leiriba military miyoi chamli hena leiba amasung masigi manak nakpada makoina dominate tawbo yamna maru oiba mafam ama leiri hairiba mafam asi makoina thugai kiba taragadi Tamu township amasung masigi manak nakpada leiriba atopa mafam sing asi makoina laushinba ngamgani haiduna yamna kanna fongdokli Hairiba mafam asi laushinabagi damakta hauzik makoi ki maikei gi southern thangba saruktagi military gi oiba mateng laktanabagi damakta ahenba reinforcement laktanabagi damakta makoina lambi adu thingjinba haure aduga nakal somda ki sum makoina questionba haure haiba wafam asi phongdokli Hauzik Myanmar gi western thangba saruk amasung Manipur ga ngamkai oiriba mafam sing asida thorakliba lanfam asi aduki mati yamna chawba Lanjao ama oigeni hairiba gi wafam asina India hairiba country asina Southeastern Asia gi oiba country sing asi chatnabagi damakta leiriba lambi Southeast Asia gi gateway ni hairiba lambi asi India dagi hek fawdorakpaga Myanmar gi Tamu hairiba mafam asi fawduna chatkigadauribani maram asina hauzik Myanmar gi western thangba saruk da kanna thorakliba lanfam asida hairiba mafam Tamu amasung Sagaing region asi pai hauba kangbusing asina lakadoriba matam asida Asia gi khwaidagi yamna maru oiba lambi asi makoina control tawgadoribani Hauzik sonariba lanfam asida Tamu hairiba mafam asi aduki matik yamna maru oibasina nakal animaki maikeidagi irai laina handoknabagi wafam leite masibu phangnabagi damakta aduki matik yamna kanmas lanfam ama suksoi soidana thengnaragani haidon expert ke aman hauzik asi yamna kanna fongdoknaribani hauzik democracy ki damakta lan thengnaribani hairiba PDF force amasung makoi ga punna chatpinariba America gi maikeidagi lepa leitana sel thadarakliba kangbusing asigi oinasu advance oiraba lanfam amada thengnaba yaba Advanced oiraba artillery sing amasung mass bombing tawba yaba drone sing kaya ama sizinari Nakalamba romda hauzik Myanmar gi leiriba military lenga ki maikei diki su handak Russia dagi lauba Su-30 sing asi sizinaduna country asida counter insurgency gi oiba thabakta sizinari badi haiduna Pakistan airstrike chathaduna PDF takthokpa leptri hauzik leiriba Myanmar gi western thangba saruk Manipur ga thangnaba mafam sing asida nauna thorgliba lanfam asida Myanmar rule tawduna leiriba military junta amasung makoi gi punna chatpinariba group sing asigi oina su power si thoidokna wate aduga nakal amaromda PDF force amasung rebel group ni hairiba kangbu sing asigi oina su support asi aduki matik yamna lakpana thokadoriba lanfam asi achauba ama oigini haidun adumak panari
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯥꯎꯕ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯇꯥꯃꯨ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯝꯕ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯅꯗꯨꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗ ꯆꯦꯟꯅꯕ ꯍꯧꯈ꯭ꯔꯦ, ꯏꯟꯗꯤꯌꯥꯔꯣꯝꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯀꯝꯄ꯭ꯂꯦꯛꯁꯤꯇꯤ ꯑꯁꯤ ꯊꯣꯔꯛꯂꯤꯕꯁꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯃꯁꯨꯡ ꯀꯃꯟ ꯑꯣꯏꯅ ꯌꯦꯡꯅꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯏꯁꯨ ꯀꯌా ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯜꯍꯧꯗꯨꯅ ꯂꯥꯛꯄ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯃꯗ ꯇꯣꯡꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯒ ꯌꯥꯅꯕ ꯃꯑꯣꯡ ꯑꯃꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯇꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏ ꯁꯔꯚꯥꯏꯚ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯎꯕ ꯐꯪꯂꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯚꯃꯦꯟꯠꯀꯤ ꯃꯇꯥꯡꯗꯗꯤ ꯃꯃꯥꯡꯗꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯅꯗꯨꯅ ꯂꯥꯛꯈ꯭ꯔꯦ꯫ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯛ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯈꯔ ꯂꯩꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯟꯁꯔꯖꯦꯟꯁꯤ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯐꯣꯔꯁꯁꯤꯡ, ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯐꯔ ꯖꯣꯟ ꯑꯃ ꯊꯝꯍꯧꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯅ ꯉꯥꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯒꯗꯕ ꯀꯥꯡꯕꯨ ꯑꯃ ꯉꯝꯈꯩꯗ ꯊꯝꯖꯤꯟꯗꯨꯅ ꯁꯤꯜ ꯑꯣꯏꯅ ꯊꯝꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯁꯤꯅ ꯍꯧꯖꯤꯛ ꯇꯥꯃꯨ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁꯥꯎꯠ ꯏꯁꯠ ꯑꯦꯁꯤꯌꯥ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯠꯇ ꯉꯥꯏꯔꯕ ꯒꯦꯠꯋꯦꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯥꯎꯠ ꯏꯁꯠ ꯑꯦꯁꯤꯌꯥ ꯌꯧꯈꯤꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯌꯥꯅꯕ ꯀꯥꯡꯕꯨꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯟꯍꯧꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯗ ꯈꯔ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯒꯗꯧꯔꯤ꯫ ꯃꯊꯪ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤꯔꯣꯝ ꯐꯥꯔꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯂꯦꯞꯄ ꯅꯥꯏꯗ꯭ꯔꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕꯁꯨ ꯃꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯈꯔ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯛꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒ ꯃꯔꯤ ꯂꯩꯅꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡ, ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯔꯛꯂꯤꯕ ꯄꯥꯋꯔ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯕ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯀꯥꯡꯕꯨ ꯑꯃꯕꯨ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯃꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯔꯤꯕꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯃꯅꯤꯄꯨꯔꯒ ꯊꯪꯅꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯁꯨ ꯑꯗꯨꯃꯛ ꯂꯥꯟꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯞꯅ ꯇꯞꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯗꯥꯏꯔꯦꯛꯠꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯗ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯑꯗꯨ ꯂꯩꯔꯕꯅꯤ꯫ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯁꯥꯏꯠꯇ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯥꯟꯅꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯔꯗꯔꯒꯤ ꯑꯣꯏꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯂꯦꯞꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯅ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ KNA ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯊꯥ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯣꯊꯥ ꯈꯨꯅꯧꯒꯤ ꯌꯨꯝ ꯈꯔ ꯃꯩ ꯊꯥꯗꯣꯛꯂꯝꯕ ꯑꯃꯁꯨꯡ ꯃꯐꯝꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯟꯗꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯀꯣꯊꯥ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯇꯛꯊꯣꯛꯅꯕꯒꯤ ꯑꯣꯏꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯉꯝꯈꯩꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯔꯣꯝꯗ ꯂꯥꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯟ ꯑꯁꯤꯕꯨ ꯆꯥꯟꯁ ꯂꯧꯗꯨꯅ ꯊꯨꯒꯥꯏꯍꯧꯅꯕꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯂꯤꯛ ꯑꯣꯏꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯊꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯟꯊꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯔꯃꯥꯂꯣꯝꯗꯒꯤ ꯂꯥꯟꯁꯤꯜꯂꯛꯄ ꯑꯐꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯀꯌꯥ ꯑꯃꯅ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯑꯁꯤꯗ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯔꯣꯝꯗ ꯂꯥꯟꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕꯅꯤ꯫
ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯁꯤꯗ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯂꯝꯗꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧ ꯑꯆꯧꯕ ꯃꯨꯞꯃꯦꯟ ꯀꯌꯥ ꯑꯃ ꯄꯨꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯁꯤꯡ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯒꯅꯤ꯫